Nemcha Kipgen Amadi Khemchandgi Maruoiba Pao BJP na thokanbani Manipur da hojik thokliba kangluki irang asi state amasung center da paliba BJP lengang na thokanbani haina CPI Manipur State Council ki spokesperson RK Amusnana maral sikre popi maru fare kas panduna lairiba thabak sing loisinaba thangja suti thadokpani wai Khemchan Vindas fakhiba eti ki thomi sing aduna kayam yamna sathiba thabak tawrambage haibadu kupna yengsili Nemcha Kipgen Amadi Khemchandgi Maruoiba mitop khandokse haiba wahai asi paliba lenga asigi khwaidiga sawba wahai mitop khandokpagi mahut yalomi sing munam sinduna thamlaga lenga kaiduna bahonabada maru oina lauri Deputy Chief Minister Nemcha Kipgen Amadi yumnam Khemchandgi Maruoiba haina Campaign for Just and Fair Delimitation ki Finance Secretary Sunil Karamna phongdokre wafam asi JFD Maruoiba Apunba Maira Paibi amadi Maruoiba Apunba Lufna sinduna Maruoiba Kangjibung Community Hall da pangthokiba updating NRC Reform Census ki matangda miyamgi mifam amada magna phongdoki JFD ki Finance Secretary Sunil Karamna makhata na hai lamdam asida nongma kangna yumthang nariba leibak singdagi narol da changsilakliba mitop sing khandoksi haiba wahai asina paliba lenga asigi khwaidigi asaba wahai oire mitop khandokpa budi lamdam asigi yalomi sing munam sinduna thamlaga lenga kaidana bahona bana hena maru oi lauri haina phongdoki Popi maru fare Kasar district tamay kaba drug puthok pusin tawre haiba pau ama fangbadagi Assam Rifles na DRI ga khusamnaduna chathakiba operation da lupa crore 1.31 rum gi oigadaba popi maru kg lising nipan ga chatre ka humpuga mari fare popi maru sing adu jun kungi numidang waramda Silchar bypass road fawraga pusilaki bani fagalaba popi maru sing adu DRI da khusinnaduna makhataba investigation chathanaba tharang lokhatkre Yamlaba popi maru sing pusilakpada chenabani haiba Silchar dagi mioi ani tata truck amaga loinana mobile handset aniga kona na fakhi hairi Vindas fakhi bayeti ki thomi sing aduna kayam yamna sathiba thabak tawrambage haibadu kupna yengsili National Investigation Agency NIA case da Chennai haiduna fakhi barambai tengol gi mioi singda paliba case adu kadai fawba kokpi bayabage haibadu yengsilaga yariba makai thadokhanaba honagani haina Home Minister Govindas Konthokjamna phongdokre Uripok Bajaspati maning lekai pangthokpa thoram amada saruk yakiba Home Minister na pauche siga khanana unaba amada wafam asi phongdorakpani arambai tengol gi mioi sing phajin khibadagi mafam kayada miyamna khongjang changsilakliba asiga mari lainana hangba wahangi paukhumda wahangna makhata na hai arambai tengol gi mioi sing khaktamak phaba nate tongan ba case sing chenaba topa mioi kaya safari matam amada arambai tengol na miyamgi damak lokhiba thodang kawba yaroi adubu ka henba thong chathakiba sing adudi logi matung ina mathau taba chatharakpa tabani haiki amaramda NIA na arambai tengol gi thomi sing fakhibagi matangda ngasi apunba maira paibi Chingaril Tezpur Faknung Sangomsang amasung Manaing Kol gi maira paibi sing na sinduna Chingaril Tezpur da wakat khongjang sangsinkhre khongjang saruk yakiba sing na phongdorakpada arambai tengol gi icha inaw sing fabi yaroi fakhiba tengol loi sing condition amata yawdun thadorakadabani arambai tengol leiramdrabadi Manipur leiramlaroi haiki maragasi arambai tengol gi thomi sing fakhibagi matangda Pangai Yangdong, Waiton Kundrakpam Pukhau, Sanjembam, Laingaubi, Kojuman Tabi, Kulakpat, Chairel, Laingang Tabi, Chairel, Mangjilna Chingba Mafam Tongan Mafam Sing the Wakat Mifam Chathakre. Second Saturday yauna thangja numit suti ka khibagi mayokta irang lakle secretariat yauna employees sing mass casual leave lo khibadagi lainga ki thabak thoram pumba lepkhre. Manipur Lengana second Saturday yauna thangjada thal leiramba suti pumna maka khibada employees sing irang horakle civil secretariat yauna Manipur Lenga ki department kudingma ki employees sing na mass casual leave lo khibana lenga ki thabak thoram sing chap lepkhre ahan bagi oina mass casual leave lo bagi khongjang asi Manipur Government Services Federation na Chief Minister da ultimatum ama piraga khangan khibalai aduga Manipur Secretariat Services Association na ngasi nongmagi oina mass casual leave lobagi khongjang changsin gani haibadu state asigi Chief Minister da June taragani panda cherol pisinki masiga loinina Chief Secretary da su copy ama yohan duna employees sing na chathagadariba khongjang sing khangan khibalai masi fawbada lenga na employees sing demand asi thabak do onthorak tragadi lakliba July amadagi matam kaktaba thabak lepagi khongjang changsin gani haina khangan khibalai Manipur Government Services Federation na Manipur lengakta demand tare tali aduga Manipur Secretariat Services na demand ahum tauri Federation ki demand tare adudi thabaktagi pothabagi matam chahi humfudagi chahi humfugani thoida hengat hanba Central Government ki employees singa manana DADR hengat hanba thangja dumi suti ka khibagi order chana handaba State Pay Commission semduna Nipan suba Central Pay Commission chana hanba NPS UPS muthatlaga state lenga ke employees sing da hanagi ariba pension system phanganba thabakdagi potharaba mioi sing re-engage tawbagi thabak lepa amasung ahangba pham singi damak contract thabak lawdaba amasung hanagi contract casual master role
Daily wages employee sing regular tahanbani. Manipur Secretariat Services na taliba demand ahum adudi hanagi matawgum thangja numit sing suti ohenba. Central government ki employee singa cha manaba mawongda state asiki employee singda dearness allowance piba amasung thabaktagi pothabagi matam chahi humphudagi humpuganithoida sangdohanba haibasini. Lailon Wi-Fi da CRPF ki personal singna akanba operation chathari ko tuna khudaktagi kaukiba national highway singi ban handokre. Konsa khul amasung Lailon Wi-Fi ani gi marakta amana amada ngai hak leitana attack tawnabagi thodok sing thingnanabagi damak CRPF ki personal singna Lailon Wi-Fi ge area da ngasi su akanba operation chathakre. Thajaba yaba mafamdagi pau aman hai Lailon Wi-Fi khunauda kulai paiba kuki tarus kangbu ama leire haiba pau ama fangbadagi masing ngamlaba CRPF ki kangbuna kuladu ayuktagi hauna koisilaga thamli. CRPF ki personal sing aduna lo tuna leiriba kulai paiba sing adu surrender tawnanaba mic sejin aduna warning pikre hairi. Maka taba ko pau ngainari mara asida tongan ba maram kharadagi Committee on Tribal Unity ko tuna ngarangdagi national highway singda matam kaktana chatharamba lambi thingbagi khongjang adu lenga kayanaba purakpadagi handokre. Ngasi numiungba mamang faubadi kuki kangluf ki nupi amasung nupa kangluf kaya marum national highway 2 kangpokpi area amasung national highway 37 new kaithal manbi da lambi thingbagi khongjang changsinki nan makai di lambi thingbasing adu maning tawhollambani adu ngasi di CRPF ki masing ngamlaba personal sing thomjilaktuna lambi thingjilamba nupa nupi sing chaina kanthaduna tankhai kangpokpi maikai gidi tear gas cell kaya marum kapki amasung lathi charge tawki miyam adu kaiduna chenakraba tungda national highway animak security force singna hangdokpa ngamki hari amaramda kotugi media cell na thadorakpa cherol amana hai akaknaba hiram kharada yanaba purakpadagi national highway singda changsilamba lambi thingbagi khongjang adu khudakta handokle kangpokpi district ki superintendent of police na district asigi kuki jo singna khundaba khungang singda khudong thiba amata thokhalaroi haina thajaba pirakpaga loinana matung tarakpada kuki jo khungang singda chatharakpa bihan mipun amasung yumkai थाबगी थौदोकसिंग थिंगनबगी थौदांग लौरगनी हाइना थाजब पिरखी मसेगी चुमथकता अहेनबा सिक्योरिटी पर्सनल सिंग सिजिनरगा लैमखोंग एरिया तोइलांग IT रोड एरिया न चिंगबा कुकी सिंगी खुंगंग सिंगदा चंगद्रबा यादब पोलम सिंग पोसिल हलगनी हाइबगी थाजब पिरखी हारि पंदुना लैरिबा थबक सिंग लोइसिनबा थांगजा सुति थादोकपनी वाई खेमचान फाइनेंशियल ईयर की मतमदगी हौना पंदुना लैहौबा ऑफिशियल वर्क सिंग लोइसिनबा ngamnanabagidamag tangai fadana thangja numit singda tharamba suti sing matam kharagi oina lokthokpani thabak loisilagadi mausagum thangja adumak oikhigani haina chief minister wai khemchana paumi singda phongdokre mahang hai mahiroi singi kalen suti fauba chayol amada tensilabani masi angang singi mahi masil tambada puthoba mayam adu mention ngamnabagidamaktani Department sing the laid painting waxing loisin bag hanagum thangs in numit suti wagani wai kemsan kurai telepathy de illegal instruction eviction sa thabada telepathy sing executive magistrate takut tharakre iram dam manipuri kanjana ba honorba miyoi kaya fagalak liba asin hena chaw irang thorakani CPI kotu gi matam kakta block ki khongjang handokre ban chawgat pasing na kaithen manbi da leiba security force kamuk na bada miyoi ahum sokle